Jadi pun ipau yang biri pemain putram no ceri, anu ba update ungkul putu na lak ceri memang faham da bagi Honorable MLA Dr-Milon das ki sin makada bagi Carrier Guidance Program ka bagi UDAAN yojana makada sin kita no se program se tau ceri asige mahiroi sing na bagi thabak te apply tau kada ba area get for police ki IC of bank or any railway ko ba jahat thabak te apply tau kada numai na ba ski coaching program ni asigi program coach bagi tak kada ba jasing na coaching dobi kada ba jasing na national level bagi coaching institute mayam matara ba masakungla ba types ko hati hai bagi institute asigi jasing na lakna takani masigi 27 boda asigi apply tauna bagi forms available laini online da ai comment ta link ase thamjaram ge mayam asigi se changaga apply sesuai apply to ai na mayam da ni thabak onda apply to kada bangang singna chinaw singna masigi poche link da changaga apply to biu asigi siga bagi apply 27 da tawraga date 30 da selection procedure man laini date 4 da asigi result thokani ado 4 ki manung siga apai career counseling haila kandi da mafam ani da asigi career counseling gi su Khudongchaba thamjari 31st August masung September 1st 2nd 3rd asigi career counseling ko haila kandi da mafam ani da ani thokna pesani thokna asi tawni date 4 da laubiba selection test gi result thokani mayam marak sigagi adok thokna arakpa student tra manga adokuna Guwahati da bagi times Guwahati hariba national level coaching institute desiga ngantara mga se lemna bagi coaching tau nabi Khudongchaba se asi pibigani Honorable MLA ki magai dagi atau ngasi dari puni paugi da thagas chariba video ase giriba mayam na chinaw singna video se share to biduna mai puting man student puting man ta si video se johan du amar sangka denna biba oraga su phangna biba oraga su video se share to biduna student puting makna asi Khudongchaba lo bangam na video se share to bi haidun thamjaraga mayam famda ngasi informative video se question jare thank you